Hi viewers, welcome back to my channel. Pothaminasi Kaminasi. Channel sina ngasi puduna lakjeba topic asi tikai madanate hojik yan burning issue mo oiriba prithvi pumbagi oina tom mafam singda coronavirus ki laibong ma chathartuna mioi cha kaya ma sikibagi tom country singda mioi sikibagi pawmi hojik ikoina thenare aduga sigi matakta hojik still koi Delhi da nupi masa masu hariba laina sina nabadagi leikidabagi pawsi koina dum tanare den yam Manipur yam nakna leriba Myanmar da su hariba layong asi yoksilakpagi akoina pawsi dum phange hiram sida akoina yamna section lodab yadaba amatang leijei maduni ngasigi picket channel sina miyam da khistang oithopu yakdra khangjaduna hariba topic si thamjabani aduna ngasigi puduna lakseriba topic asi hojik ngasi hing dagi haugaduri bahibdi tapagi yongsung kumai sida mapungoina abir taina bagi keno sida mapungoina koi Myanmar dagi pusulakpa abir singse yari makai koi masi sina dabana hena fagani habisigi matang da kitang wafang gra thamjage tasena koi World Health Organization pi bagi matung ina instruction gi matung ina koi iban khusokno fawda torono handshake to sibal torono habane yari makai handshake to bagi mohota khudumoina swana theno haibagi aikoina kaya masu ure instruction du yauri aduga harib singdugi manung sanna aikoina yamda checkshil hobdaba yadabam lerisi keino haiba targadi ojek numit mangani chathagadoriba yausang asida mapung oina sahi khudingi oina Myanmar da khoge India gi mafam kaya da including Manipur yauna yausang gi festival Holi festival je chobu matam da abersi atumatik makoina puthokna bone puthok pasidagi manungda hojusik fawde koi more dagi haidi Myanmar dagi pusilakpa abersing si kaya mai koi manungchida pusilakpagi ure aduna adu targadi koi section lodab yadabam lei hariba singji abersing si yariba khedi abersi terak tainaba targadi soidanamagi coronavirus layong si yoksilakpu yabagi oithopasi yam sauna leibna maram orkanda yausangi mat numit mangani yausang kumai sida aber tainaba khopal singse ekoi thingadi wakni tawdabo Myanmar dagi pusilakpa si umba abir singsi yari makai di koi sinabi dabina hena fagani habisima egi thajabani aduga amaram dane koi yamna masi comedy oina pusin masu ya aduga asiang oithopsu yaba sum leiba haitari ko khusongna babu yadrabani na adubo koi thaban chongba matamda khut khoi ka paina ko paka chu ta sengbagi di masi jo khusongna badagi hena koi humang tarak matam khut ka humang tarak matam masi jo oithopya yaba lambi yam lerakpanina matu thingbadi ngamoidubu ngakto oibadu yari makhaidi koi isai sana section nabagi tanja khudmak si lomina si habisigi matang ngasi aina thamjariba topic asi aduna nimit mangani chathagadariba yausang festival asida koi aber taibiriba aber paibirigiba amadi yonbiriba sina khodimakna yari makhaidi Myanmar dagi pusilakpa aber kumbasi sinabigano yonbigano habisi ngasi PK channel na miyamda nolung appeal tawjabani masi koina thingmadi ngomoi mina tawge hargadi tawge bu khan khragadi kesul leide adumak tawgini adumakpo yari makhaidi masi achoba layong ama lerapusina maram orkanda yausang se tawrubadagi hariba kogi coronavirus layong si yorku yabagi lambi chu oithokpa chawna leibina maram orkanda prevention is better than cure habadu oibinina ikoina section logdaba yate hana section thorang khradi koi aduma local bisi tangai phadi haiba wafam sigi apam sigi damak miyam dang sigi wafam khrase thamjabane aduga amana atopa wafam amana koi thaban chong matamda ayambana koi mang thokadriba den adagi marks tasingmagi di marks ubaga chongno yam faraba jane adugo yam nana ke laga marks ubagi di adusu belu leroi tu sijo sai sana kitang koi section thorang khraga adum lokat mina hubugi tanga pedaba legeni habse ngasi sum ai thamoi dagi phaujar ko wakhlon duni mayam share tawje che aine hiram sida yamna ka hena khangna haidana ngangjabagi lambi makti ojate adubo ai wakhanda phaujar pa masi oithoksu yai mapung oina ngasagi yausanggi aber tainabagi matang asida kitang koi khudimangna section lobu yabagi lambi ma sauna lei habse thamjage pa khogi World Health Organization na piba yathanggi matung ina dus ina don to bugadaba machung to roidaba kaya mai koina daba ngasi tongan ton awareness kya dagi koina ubo phangkhre ngasi gi onadi hiram sidi koi yoksang gi awareness na soidina gi coronavirus
ꯌꯧꯍꯜꯂꯛꯄ ꯌꯥꯕꯒꯤ ꯂꯝꯕꯤ ꯂꯩ ꯆꯦꯛꯁꯤꯜꯍꯧꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯅꯦ ꯑꯩꯅ ꯊꯝꯖꯔꯤꯁꯤ ꯑꯗꯨꯒ ꯋꯥꯐꯝ ꯈꯔꯁꯤꯅꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯇꯣꯄꯤꯛꯇꯤ ꯑꯗꯨꯒ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯔꯀꯥꯟꯗ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯩꯈꯣꯏ ꯆꯦꯛꯁꯤꯜꯍꯧꯗꯕ ꯌꯥꯗꯕꯒꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯑꯃꯁꯨꯡ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯀꯟꯅ ꯗꯤꯁꯀꯁ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯂꯩ ꯑꯗꯨꯕꯨ ꯈꯟꯅ ꯅꯩꯅꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯩꯅꯥꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤꯅꯤ ꯉꯁꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯋꯥꯐꯝ ꯈꯔꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯤके ꯆꯦꯅꯦꯜꯅ ꯈꯨꯗꯣꯜ ꯇꯝꯖꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯥꯎꯁꯪꯒꯤ ꯑꯕꯦꯔꯗꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯈꯤꯇꯪ ꯊꯝꯖꯕꯅꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯞꯍꯟꯅꯤꯡꯕ ꯑꯃꯗꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯌꯥꯎꯕꯅꯆꯤꯡꯕꯁꯤꯡꯗꯨ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯑꯃꯗꯤ ꯐꯤꯗꯕꯦꯛꯀꯤꯗꯃꯛꯇ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯋꯥꯐꯝ ꯈꯔꯁꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯕꯥꯏ ꯕꯥꯏ